Manipur Top Trending News na tungan ba reliable source hindi ko charga. Matamatang oiba may oiba ipaw sing tatuk na kangan jari. Ngasi sa Cebugi kun katare ni panba lepakpupa April gi taraga mari 2026 ki marueba update sing ahan bata ngasi nungthil pung mga phawba curfew komthokle Tronglaobigi amasung gelmol da lekhitaba angang ani yauna mioi manga gi haksang sing postmortem examination tawkhe haksang sing di lenga ki yanaba poktriba phawba loduna aroiba mathung mangam pangthokiroi hairi Airport ki new integrated terminal building matam chana losinaba lenga angam mating pangani kemchan Kamjongda ayana Kuki militant mari halaga nomai mari laukre hari RPF na thagatpa phongdorakli LA gi laikhidraba thauna paba lami singi mahumda haikat laikat tamduna ikai kuno utkre lomi singna thajaba mana masing lena phudat khraba matungda curfew gi athingban amuk kasu manghale angang hakpada chenaba sing sibagi cherak pi gadabani internet thingba amasung curfew thamjinbana kanaroi CPI pau sandok na pijari Tronglaobigi amasung gelmolda laikhidraba angang ani yauna mioi manga haksang sing postmortem examination tawkre hari haksang sing di lenga ka yanaba poktriba phawba loduna aroiba mathong mangam pangthokiroi hari ha sigi taruk amasung taret ki lonaba ahingi nongyai matungda bom kapsilatuna poka henbada bom machena panbadagi laikanabada kanba ngamdana laikhidraba pikliba angang ani yauna oinam tomchin chahi manga amasung mahaki machunupi yaisna tha manga amadi thawdokthokliba mahum aduga meter Jonga rom tamak lapna na laiba CRPF personnel singna thausadabdagi thaudok adu thokhan kibani hairiduna paisaung ram yamna I gelmol khul manaka laiba CRPF ki posta thomjilubada nongmaina kaptorpadagi panduna soglaba singi manungdagi laikidaba micham ahum bi haksang sing asi rims ki merel sangda postmortem examination pangthokhe angang ani yauna micham ahum gi haksang sing ngasi nungthil pung ahum ga minute nifu rom tarakpadagi mari lainana executive magistrate ama yauna video recording tawraga ngasi Nubidang pung nipan helakpa phawda postmortem sing pangthokibani haksang magi postmortem examination pangthoklingaida Bestupur district ki police ki SP su Mirel Sangi campus laki aduka numit kharani gi mamangdagi hawruduna haksang manga thamlakiba Mirel Sang asigi akoibda CRPF ki nupi personnel sing yauna security gi mioi singna section na ngak senki amaromdana Kamjongda ayana Kuki militant mari halaga nongmai mari laukhe mamang thagi kungamapan gi numidangda NSCN IM na Kamjong district ki kasom khulen PS ka kilometer taraga mathoirom lapnana hongbai khulgi mafam amada lalharup asigi stan flex ki kedar mari nongmaina kaptuna hatkra matungda ngasi ayukpung mapan ga makhairom tarpada district asimaki kamjong khulen PS na konba Myanmar gi paing khulga tainaba asang khulen gi mafam amada NSCN IM na Myanmar da base toba Kuki National Army NAB gi kedar mari halaga makoidagi AK series ki nongmai mari mobile phone amadi atei polam sing lahori hairi Thawdok asi NAB gi gather singna mafum aduda laiba NSCN IM gi gather sing tamna thomjilaktuna attack chathaba horpadagi IM gi maiki dagi su handuna nakal ani gi marakta kan bamong da khut thongna kibani Thawdok aduda NAB gi gather mari IM na halaga makoina porakpa magazine galoinana AK series ki rifle mari nongmai asi gi maru sing hand grenade ama mobile phone ama amadi side base ohum lahu kibani hairi Thawdok asi gi matangda numidang pung 3 minute ni furom tarpada paukse asina Kamjong district police ki control room da hanglubata Matam asi fawda makoi gi maiki dagi thawdok asi gi report fangkhidi haina phongdoraki matam khara chonthara matungda makhatana control room asida amuk khanna telephone tawduna hanglubadadi thawdok tholi bompham adu kasong khulen PS ki jurisdiction ki manung chali hayeng thawdok thokphumda police team ama changsinduna yenglugani hairaki PLA gi laikhidaba thawna phabal lami singi mafamda haikat lekat tamduna ikai khumnaba utkre lona thingkraba Manipur gi lalharup Revolutionary People Front RPF ki lami kangrup People Liberation Army PLA gi laikhidraba thawna paba lami singi mahumda makoi bo ningsingduna haikat laikat tamduna ikai khumna khre chahi khargi mamangdagi pangthok khibagum ngasisu thangmai bangi cherau chingi thelda leiba ningsing khubam yauna kodongpopi mayai lekai kangjam kolup amasung Thobal district ki teksam maning chingda thokiba lapham singda laikhidraba lalharup asigi Athouba singi ningsing khubamda miyamna haikat laikat tawduna ikai khumna wot khre High Court of Manipur na tha asigi dipanda pikiba ayabagi matung ina ngasi ayupung taruk tarakpadagi nungtil pung mari hawba cherau singi ningsing khubamda miyam haikat laikat tamduna Athouba singbu ikai khumnaki angang harpada chenab sing sibigi cherak pi gadabani internet thingba amasung curfew thamjinmana kanaroi haina CPI na hairakli Tronglaobigi da bom kapsinduna angang ani harpada chenab sing lenga na fatuna sibigi cherak pi gadabani internet thingba amasung curfew thamjinmana kanaroi haina Manipur State Council Communist Party of India CPI gi
State Secretary A Nabachandra gi Cherol amana phongdorkli Cherol asina makha tana hai angang ani hat khibagi thongbu yaning da phongdoktuna miyamna sangsin khiba khongchangda CRPF na nongmei kapada mioi ahum sikiba amasung mioi kya amana asok apan nanghan khiba yaning de miyam gi punsi lantum lengak sina ngakpa ngamdre haibada haiman bathokloi May ahum 2023 dagi Manipur da thokliba lansina maram oiraga lengakna relief camp singda alheliba IDP sing masa masa gi mayum ingkolda hanjin hangani haikiba wapum IDP khara hanjil hankiba natana center amadi state lengakna miyamda pikhiba thajaba sing mapung fan thabak oina pangthokpa ngamdre PR manungda Manipur da lingliba Chief Minister Y Camp channel singba lengak sinasu Manipur gi chahi ahum pharaklaba lal asigi warosin porpa ngamdre miyam gi lantum amadi punsi ngakpa ngamdre hana leramba lengak aduga hamu haibu tare miyam gi punsi lantum ngakpa ngamdraba anuba lengak asibu luchingliba Chief Minister pham thadokadabani haina party asina demand tawri Tronglaobigi angang ani hatpada chenaba mioi sing faduna serak pigadabani NIA da sinabuna kanaroi thokliba lal asida mamangda angang hatkibagi thoudokta agency da sinakiba case da chenaba mioi fakrabasu hojik phawba achumba wail pangmangamri Tronglaobigi thoudok sigi case agency sida sinabagi mota Manipur police da sinagadabani thoudok sida chenaba sing faduna serak pirabadi miyamgi khongjang lepigani aduga CRPF na nongmei kabada micham ahum laikidabagi thoudok asi judicial inquiry amadi court martial tawduna tiket kadabani hairi Home Minister Govindas Konthaucham halakre ngarang numit jungba mamangda New Delhi gi Imphal thadokra matungda mafum aduda Union Home Minister Amit Shah ga unaduna Manipur da hojik oiriba law and order gi matangda mifam pangthokuna khanaroba matungda ngasi ayupung mapanrom tarpada Home Minister Govindas Konthaucham Indigo flight amada Imphal da halakre mahakna Delhi dagi halaklabasu ngarang Union Home Minister Amit Shah ga kari karamba wahum singi matangda laikhai tana wari sanakibage haibagi paudi chapchana phangba ngamri mahakna ngarang Union Home Minister ga unakiba adu Tronglaobigi thoudokki matangda Moirang police na register tawduna lakhotkiba case asi NIA da sinanaba Home Minister gi maikaidagi official oiba order thopinaba hajaruba oigani thajanari video asibu pawdumbada soikilankiba yabasu ngakpigani amadi sine asibu subscribe tawbigi damukta thagappa phongdoksari tungkoina miyamgi siba tawba ngamba oijage